अहानबदा सोशल मीडिया साइट ओरिबा फेसबुक ता कोरोंगामा खुमन फोंदोरप मरुइबा पाउक्र मैम थमजगे हौजिक फाउब अंगांग अनि रेस्क्यू तौब ngamdraba सेंट्रल फोर्स न मियाम गी पुंसी लंथुम करमना कनगदोरिबनो हाइब वाफम थमनकली अमरोमदना मणिपुर पंडित लोइसंग मारू लोइसंग थोखिबा मादुरी तांग तरु था मंगा इंग्लिसिंग अनिगा कुनगमरी नेथुकाब नुमिता युमनाम इरालोपना हंगलकपगी मतुंगिना मखागी वहिसिंग असि खंगली संगसेरो पाथ्रीदा लेबा कुमार मलाकार गी लोइनबी जरना मलाकार गी मफमदा खंगली थौबाल हौखा ताबा युमनाम पेवाना याबीरबनिना मणिपुर पंडित लोइसंगनसु अयाबा पीरे जरना मलाकार गी येक सलाइसी निंगथौजादा तिल्ले हाइने लौरे हाइदुना खंगली हारिबु वाफम असिबु कोरोंगामा खुमन शेयर तौरदुना तौनिंग तौनिंगबा लोइ याराबा तौरिसे पंडित लोइसंग सोमदा इरेबाग इफुर कन्ननबा थवाई थानरी अदुगा नोइना मिटोप सिंग मैतै युमनाक ओंथोक्तना नोइ मंगाइरेने थुना सिंगदुरउ हाइबा वाफम यावना फोंदोरकली लोइनना हारिबु वाफम असिदा रोबिन मंगा खोयरकपनसु सोमना शेयर तौदुना फोंदोकली सेंगलबा इबुदौ पाखंबगी मयेका हापसिंदना सिगुंबा मरिंग मरांगबा मिथिबों मितंबाल सिंगी हाना मुथत तंगाई फदी थुना लाले हाइजरकपना पंडित लोइसंग गी अफबा ओइगन हेबा वाफम रोबिन मंगांग खोयरकपमना फोंदोरकली मखासा थरकपुर तेंदकपा पाउंग तंग मैमदा थमजगे लखोसरगा इराबोट की साम कुनगनि पांसुबा मपुक नुमित का मरी लेना याव थोरम मिनिस्टर एन बिरेन संगना फोंदोकि वाफम कतंग मैमदा तेंतंगना थमजगे कुकी खुलाई पाइबेसिंगी कस्टडीदा लेरिबा मैतै नहा अनि टेक्ट कायदना थादोरंगनबा ngasi मणिपुर पुलिस की डीजीपी कांगपुपी डिस्ट्रिक्ट सत्खरे हाइना से मिनिस्टर नोथोम बेरेन फोंदोखरे मखा ताबा अपडेट मैम पुन ngमिने चैनल सिगी मैकैदगिसु थमजरी मणिपुर टॉप चैनल की मैकैदगी मरुइबी इपाउसिंग मैम थमजरी अहानबदा इनमेट सिंगी ओइबा एक्सटेंशन प्रोग्राम अमा पांगथोखरे नोमिगी ओइबा मेंटल well-being and social inclusions of the internally displaced person की extension program amangasi Wangkai High School da hangliba relief camp da pangtokre Zaidip Memorials Foundation Palace Compound sponsor makada Center for Study of Social Inclusions Manipur University की Department of Mass Communication Manipur University amadi Department of Psychiatrics Jenims na sinduna pangthokiba thauram madura Center for Study of Social Inclusion Manipur University ki Director Professor Damodar Nepram Zaidip Memorials Foundation ki President RK Nayansana amadi Department of Psychiatrics Jenims ki Head Professor Dr. Koijam Shantibulana mathangsina Chief Guest President amadi Guest of Honor oina sarukyaki Thauramadu Mari Lainana Center for Study of Social Inclusion Manipur University Associate Professor Dr. Thiam Baranhai Manipur Thukliba Irangashina Maramoidana Mayu Maikai Maina Tumna Tatok Pikrava Mayu Maikai Laijadrava Miokiana Makogi Wakal the Tengnariba Awaba Pivamasi Kangdok Nava Nashigi Programasi Pantopani Mayu Maikai Maina Tumna Tadok Natana Masama Susing Ningtina Mahimasing Tamba Panglataba Ashida Mashida Natana Mausagi Punsi rule Akaiba Pirakliba Shida Natana social life amadi community life da Saruk Yaduna Awanungai Kya Pungdok Laduna Hingadava Punsi Maril Adu Panglataba Shina Makoida Homba Kya Lakadavadu Matamsana Kalhobang Amnabo Honabani Haikenasu Paushida Makatana Fundorakli Atoba Paumana Loishang hidenda langwan chara tambagi thoram pangtokre thiba khangdana leidiba naha ani phatanungda thoklabadi India lengak Assam Rifles amadi state lengak na thokdang pugadabani miyamgi ware mamang saigi me ahumdagi tholakhiba irang asida Manipur gi apunbagi saktam ngaknabagi dama thawaina pontha pikraba athaubi singi maphamda langban haisoi chara tambagi thoram ama ngasi Loishang hidenda pangtokre Committee of Forward Club Thongju Apun Mamaira Pai Loop Thongju Peace and Integrity Committee Kiamgai Pik Amadi All Kiamgai Nupis of Taurang Loop Nasunduna Panthoki Tauramaduda Mahiru Amadi Arambai Tengol Sing Yauna Miam Sarukyaki Vasingna Laikidraba Atauba Singi Mapamda Langban Haisoi Saratanki Tauramadura Tonganba Warep Ahum Amasu Miam Nanoki Warep Singadudi Puariga Sagonaraba Loishang hiden tungi mirol singna khangawdana amadi sai khudingi langban matamda Manipur gi miyamna langban haisoi tamba yana basemgat pa loinana koki singna landara kodigi laikidraba athaubi singi ning sing khubam
mitam amamam saba apunbagi saktamda amadi ngamkhaida singnarakpa khudingmak puna thengnaminaba amadi recruitment yaugani haituna satkibadagi thiba khangdana leiriba nahani tekta kaidana thadoroknaba lengangna angamba thakta hotnagadabani karigumba phattanungda thoklabadi masida tholakpa apapataki teksak pumba barat lengak recruitment siliba Assam Rifles amadi Manipur lengana pugadabani haina warep lokhi ngasigi thauram mari lainana pikki convener singakha megacendrana hai hauji thokliba Manipur gi irang asina maram oiraga lamdam asida mahaurol gi khunda leita aduna laiminaraglaba yellow fruit sing tangdu leita adaba phibam amada leiri illegal immigrants singi tuan mafam da khundarakliba si singi yellow mi oiriba punamakna mikupna hom singna leiba mathoktai koki singi lup ama oiriba ITLF amasum kotuna palliba indigenous tribal amadi tribal unity hairibasi kanabuno haibadu naga fruit ki leiriba CSO singna akan mamieng sangmusungani natrabadi koki narco terrorist singi sarau lang yelhomi oiriba naga singsu malem gi miya mamang lana unabagi masa ama oirakani maram aduna koki narco terrorist singna thanglakliba khongthang singa sidagi tungi mirol amadi Manipur gi apungi saktam kananaba yellow fruit sing ama toina punsin bigi tangai fadabadu lakli Indian Constitution ki Article 371 C da yauriba tribal miyam protect tobagi khudung jabas kanana lauribagi haibadu naga gi lusingu suna kumni yingsinbagi matam oire henasu magna makhata na phongdokhi atopa pawmana Manipur Universal Declaration of Human Rights malangi phura tarabra MPDF miyoibigi hakkanana UN ki General Assembly na Malem Pumba Universal Declaration of Human Rights Lakhokrabasu Manipur malangi phura tarabra haina Manipur People's Democratic Front's MPDF ki mekedi gi thamnaki ngasi Manipur Press Club ta pawmi sing unaba amada party as gi secretary sapam samngong hai Bharat mapangal kanma leba am oidragadi UNO da veto power leba member state oiroi habisi Bharat lengana khangmathai Bharat laibi state singamadi UT singna mapangal kanba oidragadi mapangal kanba Bharat leiba ngamloi habisi Bharat lengana khangmaphai hauji koki terrorist singna mitai atamnan satharakliba terrorism gi thawong thawdawasida Bharat lengana kumai gumna yengduna malibasina mapangal kanba Bharat ohenbada khurau thangba oiroidra haibisi khangba mathoktai masigi mathakta apunba Bharat Manipur yauri haibisi hangjinba phai koki terrorist singna rocket kapsinba drone bombing sathaduna mitai misam kaya hatlaba phawda India lengana Constitution of India na pidiba power sizinaba ngamdriba sinadi karigumba Pakistan natraga sinana India da bomb thadaba misam hatpo oiramlabadi India na khut halam loidara haibisi asabu hamani koki terrorist na misam miyam gi hak malakpasida India na UNO gi General Assembly da kari wafam thamlogadari UNO gi member state oiriba ekhoi gi Bharat na Universal Declaration of Human Rights ki miyoibigi hak ngakani haina UNO da khuyek pi hiba ekhoi Bharat na Manipur miyoibigi hak ngaknaba thabak lokhatriba sinadi UNO si maya yaudraba kaiga pankhak oirabra madi Universal Declaration of Human Rights malangi phura tarabra haina hanglakli haina su pawusida makhata na phongdorakli atopa pawmana Bangladesh ta minority oiribi Hindu na makhogi safety amadi hak protect taunaba political party ama semnanaba khanakre Bangladesh ta minority oiribi Hindu na makhoigi aso engam thondanaba madi hak protect taunaba gidamakta political party ama semlaga leba asida political gi representation taunaba khanare haina pawgi source amagi matungina phongdorakli Bangladesh Hindu Buddhist Christian Unity Council BHBCOP amadi atai atopa group singi leader singna parliamentary gi seat reserve taunaba dabi tawraduna natragana tongana political party ama lengnabagi damakta khanaba hore haujuma khoina opinion ahum thokna khanari masina English singamaga samapanga yangkhaiga mari dagi hauraga tonganba electoral system amada satnaba hotnaba ani subada Hindu singi tonganba political party ama establish tawba ahum subada minority singi damakta parliament reserve tawba yauri haina BHBCOP gi president member oiriba Kajal Devana na phongdokhe Awami League ki leader oirama Prime Minister Sheikh Hasina na August 5 da mafam thadolaga India ra senkraba matung tarakura Bangladesh ta leiribi Hindu community singi mayokta hingsa satabagi thawdo hengalakliba si yenglaga tangai fadana wapam si khanarakhibane hai Devna na haikibada
BHBCOP na points in data collect tawkibda Hindu community the attack sathakibagi thawdo asi English ani ga tara oi masida maru oina minority oidiba Hindu singbu hatpa madi physical oina assault tawba asigi sumathakta nupi oibi kya amabuna izat khongoi nabiba Hindu gi mandir attack tawbiba madi lan thummangan takan bigi thawong sathayadi Bangladesh government ki maikai degi Hindu sing attack sathabagi official oiba figure du pitri political party ama sembagi matang na maru oina khana nainabagi thaba asida sathari adubo haujuma ki oina di hiramasigi matang da tangdang bu warep ama lobudi leitri haina Hindu community ki leader oiriba Ranjan Karam karna phongdoki political party ama sembagi wap masina awon ba mapurak nabagi maru oiba vehicle ama oigani masina makhoi gi nungnang ba leiribu wapam singa du represent tawduna khana naina hanba du ngamgadoribani itihas ki oina yanglakhi ba matam lu si English singa ma samapan go humdra ga mathoi gi Bangladesh maning makha tambagi lan gi matam adu da Bangladesh ta leibi Hindu singi mi singa si sada kungani thugi sang oi adubo ngasi di Bangladesh ta leiriba mi sing sada ni pan khaknama represent tawi masi maru oina Bangladesh ta Hindu gi leiriba mi singa si pak sana hantarak pa thengnai Hindu sing su social political goiba hantana yengba amadi hingsa gi thawong sing sathabiba sina maram oiraga tangai fadana political goiba party ama semnabagi khongpam asi lakhiban henasu pau sina makhatana su report tawri adu hauskui di myam pau sima tanga se lusinjarage masu myam pun anoba update ngamina saina channel sigi makai degi su myang infamda makhatana thamjari